Tamo, clinic hangbadubu sel kayamuk changdoino? Sana, oidabu mandrida. Clinic hangjingai tamai padana Delhi-da course amdi saningi. Masi chatholabadi clinic hangabasu komani. Ali ofisi yam yambanina ai ngamuni haba tajaraktre. Tamo, ngammoy khanba thabakse pangdaba mi khaktana khanbani. Oithoktaba haibasisu miki thi khaktana leigadabani. Hotnaraga ngamdaba kaibu leigene tamo. Aisu masak naiba doctor amagi loinabi oiningi. Ado selbu